State asida mayai kaba Nisagi Potlam kaya Lallon-Itik Touriba Mapham sing Leingakna red zone Oina Laothokkadabani haina Kabu Union Manipur na taksilakli. Hiramasigi madangda Union asigi President Dr. K. Hira Kabuina Thadorak Pachirolaman Hai, Haukiba Numit Karanigi Mamangda, Imphal International Airport age drugs sing Fagat Pangam Ki, Hariba drugs sing Adugi Kongul Liba Oina, Mamang Tha February Gitang Kuntaret Kinumidang Pungtaret Rom Tabada, Lilong Yang Bilekai de Leba Masagi Chahi Kuntaret Lom. Masagi Chahi Kuntaruklum Suraba Muhammad Sabir Ahmad Kauba Miyoi Ama, NCB Imphal Manipur Police Commando, Amadi Lilong Police Ki Personal Singna Phaba Changki. Adubu Mapham adugi miyam haurakuna mara leiba miyoi adu kankhatpadagi police kamuk nakhe asigumba thodok asi handaki asina ahanba nate mamangda sukayara khanna thokiba laikhrei drug kamari leinaba kesta police ki mateng pangbagi mahu drug lalonba miyoi sing sawat bahaibasi lobu singnabani sel tanana bahotna bada khunai asi mutna bahotna badi langani maramaduna drug karbar tawriba khul sing Manipur Leingakna red zone oina lauthoktuna drug free ohinna bahotna gadabani red zone gi mafam da leiriba miyoi sing changthok changsin tawbada ningthina check tawgadabani haina cherolasina makhatari